Paushidi Pum Uibamer Uiba Karab de Tokjari. Manipur da Nupi Taraganitoi Amasung Nupa Taragamari khudinggi manungda. Mioi di cancer laina nabagi oithokpa lay. Taurem Biswaje. Manipur da cancer laina asi mi khwaidagi yamna siganba laina makal mangagi manungda amawari. Status da Nupi Taraganitoi Amasung Nupa Taramari khudinggi amawamda cancer hanba yabagi oithokpa lay. Status the lungs cancer na ate cancer makal sing dagi khwaidagi yamna naba thengnari. Profile of cancer and related and indicator in the northeast region of India na oithokpa khwaidagi nobo report ke madungina. Bogba ngai ngai tegi masagi chahi humputra mari phawbagi manungta leiba Mioi kanglopta cancer nabagi oithokpa leibagi sang ase. Manipur gi oina nupa taragamari khudinggi amam loinana nupi taraganithoi khudinggi amam ne. Assam ki Kamrup district tadi nupa mari khudinggi amam aduga nupi taru khudinggi amam cancer nabagi oithokpa lei aina palle. Report asigi matungina pokpa dagi chahi humputra manga phawbagi manungta leiriba Mioi Kanglup singki manungda cancer khwaidagi naba chahi matang asi masagi chahi humpudara dagi humputra mari phawbagi manungda leiba. Mioi Kanglup singda oiri harba chahi matang asida nupada Mioi lakh amaki manungda 490.9 amasung nupi dana Mioi lakh amaki manungda 404.6 ki changda cancer nanari. Amarom the report of monitoring survey of cancer risk factor and health system response in Northeast region 2022 gi matungina Manipur da mapungwena nufa da nariba cancer makal singi manungda lungs cancer asina sada 18.9 gi changda khwaidagi nakanba cancer makal sing oire. Masigi mathangda sakhau gi cancer asina sada 6.9 amasung nasopharynx gi cancer na sada 6.2 gi changda nari. Novi da nakanba cancer gi marakta breast cancer asina khwaidagi chang wangda nakanba cancer makal oire. Novi sing da sada 15.4 gi changda cancer gi anaba leiri masigi matangda lungs cancer na sada 14.4 amasung cervix uterine cancer na sada 9.5 ki changda naba thengnai. Manipur da hidak managi polam sing sinabadagi thoganba cancer gi chang asi nufada sada kunthraga mangagi mathaka masung nupi da sada kun gi changda thengnari haina report asida palle. Manipur da anuba cancer case thorakbagi chang asi nufada Mioi lakh amagi manungda 62.8 amasung Navidana 71.1 oire. Report asigi matungina Manipur da nufada lungs cancer nabagi sang asi yangai ganifan khudinggi amam nabagi oithokpa lei. Sakhaugi cancer da nupa samaghompudara tarit khudinggi amam. Esophagus ki cancer na nupa chani kun ka mathoi khudinggi amam. Nasopharynx ki cancer asida nupa chani kun thra mathoi khudinggi amam amajong non Hodgkin lymphoma NSL na Mioi chani marfudra mari khudinggi amam nava thengnare. Novida naganba cancer ki sangasina nupi humpum doi khudinggi amam lung cancer naba thengnare. Nupi marfudra manga khudinggi amam na breast cancer nupi sam hakun ka doru khudinggi amam na cervix uterine cancer. Thyroid cancer na nupi chani sumna manga khudinggi amam amasung ovary da naba cancer makal na nupi chani kun ka taret khudinggi amam yaure. Manipur da leiriba cancer naba anaba Mioi singi matungda cha dhani fogani thoina Manipur ga wamada laying nande bagi damak sali hari aduga cha da humpuga mari da lenga ki hospital sing da laying bagi khudong chaba lawre. Cancer gi anaba leiba sing asigi cha dhani fudi masana sel puthok laga laying de aduga cha da taragani thoi romna health insurance ki makha da laying bagi khudong chaba lawre. Manipur da leiriba PAC amasung CAC na singba amata da cancer screening tawbagi khudong chaba phangba leidre. Loinana district hospital singi manung da cha da Kontraga humdoi dasmek ahumlom khaktamak masiki screening ki khudong chaba lei haina report asida palle. Babina Specialty Hospital American Oncology Institute da senior consultant radiation oncology doctor Thaudem Tomsa singna pause asida hai. Manipur da cancer ki maramda ngalingi ki matamda khangdopagi chang yamna nemle. Manipur gi oina cancer nari haiba khangba asi am matamda naraga laklaga test tawda khangbana yambare. Manipur ki cancer naraba singki manungda cha da humpudora di yamna athengba tangkak da khangba ngak tare ngalingai da khangbadi cha da kunthra rom tane. Manipur da cancer nabagi maroi bamaram singki manungda hidak managi polam sing sinaba jinjak sem saba matamda asoi ba yawba ponsi mahing amasung akoi bagi phibam mot pana sing baga mari leinai. Manipur da chanabi am oina thau ngobada mahaul henna bani haiduna sana thakna da polam sing kana ngoba pomtharaba pochai chaba thakpa nga thum yak pe chaba maiku da matam changna liduna thamba sa ayabna singba toina chaba loina viral infection thokpa masong lengon pagi thabak walakpa
Haksang Yarum Behangat Pamasung Noi Behangalapa Asisu cancer Naraknabagi Maram Singi Manungda Moiri Bane. Manipur da Sangsat the young but the cancer Anabasi Masagi Sayum Pogi Matak Lipam Sington Ayabanagale. Cancer Lina Silaxan Bagi Matang the Pangna High. I quit Mioi cancer Pokan Pick up a Makal Gilam says saying a say. Tadok Vanalina Asida King Octopa and Amgani Masina Quati Hina Pabo Kontang Amasuare. Hidang Mana Tadok when a cancer Nabadagisa the Contradi Ngaktopa Amgani. Red mid jam chaba patapum tarabop was chaba tapwa. Luna Nalipina cancer Narakadabadagi Ngaktopa Amgani. Rimski Pathology Department की Population Based Cancer Registry की Research Medical Officer Dr. Satya JD ने पाउस ऐसी दहाई अंधक बुधों की वह Monitoring Survey of Cancer Risks Factor and Health System Response in Northeastern Region 2022 की रिपोर्ट असिना baseline वर्क का मणिपुर दा कैंसर न नारकली बसिंग असिगी मरवैबा बरम सिंह थिदों न बसंग तिलक बकोंगतांग ने सर्वे रिपोर्ट असिना अरुइबनते मसिना baseline am work a matung tarakpada kadai the cramp yer yadakina akanabum yang tamblagasang sin bayagada gihabado leptokpa yaragane status the cancer na darupagi maram chap chap kangbangam dana laire atomana maiku yam the sinabam the lungs cancer nava hidak managi polam sing yam the chapa mui the chillagi cancer narakbasi makoi loiner palaina aduna thokalli haiva kangbangam bane cancer napagi maramasi mapungai hidak managi polam sing sinabagi sang kwang bagabari laine Cancer registry the local data sing asina cancer thingba laksin bamusung ana lahingi lamda sinagadori bani haike makatarakba atopa pauda Manipur police ki officer am yauna Mioi Guwahati da drug ko na fare Manipur da Nupi ama heroin ge ko na Nagaland police na fare Manipur gi police ki officer am yauna Mioi mayeka ba drug ko na Assam police na ngasi Guwahati da gi fare Amram the Manipur da Nupi ama mayeka ba drug ko loina ngarang Nagaland police na Biswama amadi khuzma ani gi lo na va mafam amada gi fare Assam police na mayeka ba drug loina na Manipur police ki force na majaw na Mioi ani faba ki matang da joint commissioner da permission da hai aghana ba pau mafang badagi Assam police na thibu bagi thabak sa thabada tata Nixon car amada Guwahati tamna lak pam Mioi ani phaduna check to bada makhoi gi gari edu da W white tablet lak ma yor ma thengna ki bane polam sing adu barma da ki pusilak la Bengaluru tamna thana na ba Guwahati da puraki bani ana phang do rakhe pharaba Mioi sing adu ki maming Thongkofin hauki amadi lightman sin hauki kawi makhoi ni Manipur da ki ngak tane makhoi ne ki manungda Mioi amadi more the police officer when posting tabani haire police na phangdorok bagi matungi na farab police officer adu hauki ba sahi mari rong ki pamang da ki hauna drug la lon bagi thabaga se na du lak Mioi amane loina na makhoi na Bengaluru da thana na furakli ba W white tablet ase mafam adu da guli amam da lupalising ani da gilising ani chamanga phawa yoli haire Amarom the Nagaland police ki narcotic cell police station ki mobile unit ki team da bayaka va heroin powder ka kona na beswema amadi khuzma ani gi lona pa mafam amadi ge ngarang nung thelge pongbari rom ta matam da fara panpi adogi maming RS Rita Mapuroba luk kawe Senapati district ki Maram police station kon ba ngari lisang village da ki haire thazabaya mafam da ki phangba paun hai ngarang Nagaland police team atuni fal dima fulambi ge Beswemaga Kuzmaga Lona Pomafam Amadi check the Wadagi Satadun Lading Ada Maripuram the Laku Maruti Swift car registration number NL074081 as he Kapaga check the Wada Gari to the passenger when a Tonglakwa RS Rita Irvanofi as in a pirate Beka Mahang to Yang Bada Sabun Cape Dara the halfway heroin powder gram Samakun Yorum Patanga Badaki Map of Havane Mayaka Vadraga Kona Faraban PSC Kimatakta FR Lawat Crack Nurse ki sinpambo lan uhuna na bohonar pagi thawong kandem tawe Manipur da leripa nurse ki sinpam da thabak tawriba Mioi singbo lan uhan ba yapa mong da masana masaba socio political commentator ni haijaba pisona mani ka Mioi amana ngang ki ba sing adu athobu matam da sangdor kadabani haina Rims Nurses Association Lampel Park ki president amadi secretary ani na kudek pituna thadorpa chairol man haire chairol asina makhatan hai Mioi asina covid laisat manung da warrior mington phangdona thabak tawriba Nursing baran pamong da maung amada puthok to na TV channel ki tharok mo da ngang khiba sing adu akan ba maung da condemn tawe hargi awat palaite lana sandok piganu beswaje lamdam masda hargi awat palaite meyam da har yenthokna na ba process satpada khajek nangna da ba oigani masigi kuthong cha balak duna kana kumbana lana sandok li ba si tawiganu ana for somebody agriculture minister TS beswaje na phangdokre
Local area development fund ki bakada kongba irong desa ki ba kongba irong community hall ang do pagi thoramda minister na makada na hai har view habada har pi da yaude ana gumba lana santok liba si oidaba pa da thabak to bi gano miyam da lana santok liba sing mapun chaloi har ki matang da ikoi punda wakal tamina se kana gumba tongju kendra da aujik leiriba har gi minister asina paiting ai dadi har marang kaina phanglamme Ado bauji di mang na harga minister parak pada har fangre aina lana pau thokle aina harga minister paiting eda har yen ba aduna chap chai aduga haujik minister wargan har tap ta kha yen ba asidana har fangre hai basibo kanana janing kaduino aina hanglatuna har fang daba sing mari lena ba office ta sapio soidan har fangani har aduna tongju kendra asi manipur gi auro phamni kawi gano hai ke vote sel jamna fi de haduna nota da thada basu yauke aina bolle pada Kanada su sel yen ki balite selfie di haduna bo thada da basing thada ning laga thada ning traga toku id vote sel sugen yeloi bor gi dabak sel yelaga vote ka ga khan ba mi du ayak tinate ayak de miam gi thogol toge ha gi bolle fani vote sel yen si abu worker sing ekon chang bira kan wai ke atopa editorial gi kalam amada national integrity da abik pa group singi saktam ngakwa Lebaga democracy chat ba miam ki bhiut daga lon ki thawai pang ba lamtam ne democracy chat ba lebak oivana miam na magi ning ba pam ba pongto pe hak pi re loina na fundamental right da saning ba lighting laison chat pa made democratic oi movement sing chat ha ba da su lenga fatham na ya pa pi re malem ki democracy chat ba lebak sing ki manung da india na khwai ki chaw ba democracy chat ba lebak ni hai da sing thana re india democracy chat ba lebak am oi ba su ning thau pan ba masa kya na pun sin da sem ki ba lebak ne Laiba kasi da saksu saksa yuthak nahat ki sanabi manada ba mioi kangluk ki hapun hikminna duna laiba ki apun ba saktam ngangminare ato ba laiba kasi ki manung da laiba mioi kangluk sing ki manung da masagi saktam identity ngak ni hingna ba hona ba kya saktam ngak ni hing ba ngamdana aso ba mioi kangluk sing na makhoi ki khanung da josin ki kadra aina chawna mi bai ba laita banate loidana apik ba mioi kangluk kya aso ba communities ne josin ki badagi makhoi ki kangkhul phawa motki ba ki bathok laire Khodamoina matamamada ningthau wanba maning tambari bang masa amoira kiwa Tripura dagi Tripuri sing malem kilemai dagi pung motkiwa ki phimam da laire Tripuri sing na maram damda khongda fam laitaba dagi singman umongomang dasang dore hingbagi uhan thok laina maming dagi wan hingli state asigi lenga lon mitop sing na pai khivada tana minority oidona hingna da bagi pampai laitaba dagi makoi hi kangkul mutkre aina launare Mata osum na atungai Southeast Asia da sahi lising kya mapangkal aina Mapompom dana maning tam na hingla kiwa Manipur masagi lon bai hek lining sarabi thorom sing ambata watan da lai jarabaso masagi saktam khang ni hingbak ngam dabaki mathakta mapal lamdagi ising isawgumna leptana changchila kiwa mitop sing na masing hianna forpa segi yellow missing ki kangkul malem gi lemai diki murkiba yabagi phibamda laira kiwa da game yamna forpa segi saktam kan biu haibagi akan bokholaw loidana khongjang sing leptana satare India ki democracy ki fazaba mathakta asoba mioi kangrup na pikfa Forup gang luki saktam gang ni hingan na bagi khona pada akhana ba miang sang labadi hena fazab democracy ki masak hen ba ngam gare laingak patham na freedom of speech freedom of religious amadi democratic oi ba movement gi ava piriba asigi manungda mioi kanglup sina magi chanavi lol mayeng ang ni hing bagi hak piraba su apik ba forup sing saktam gang ni hingan na bagi miang sang da bagum uwa fangliba si laibak thi bane laibak asigi one nation one religion ai brom da akan ba miang tham labadi Forum masa singgi mau sada ki sagon ra ki basadavi sakdam ngak pakam loi aso ba masing jam na community singna apik ba kam si ba makoi ki aning ba apam ba ke da hum da pu ki da bagi maram ora kane aso ba masing jam ba community singna apik ba kang lup simbo makoi ki aning ba apam ba ke da hum da pu ki da bagi maram ora kane aso ba community singna apik ba community sigi identity da akai ba pi ba ya ba thabak tahon da ba amade Magi kanglup singgi thasana bingak ni hingan na ba thorang law ko tuna national integrity sangkat pamathau tai laiba kasi mazu mana da ba lairang singna semba fazaba laikol am ohet da punna nungsi chanana amana abagi kai khumna ba ngang ni hingmina ba laibak wen bana malhem gi laibak singna awang pa thakte kai khumna bo lakane ato pa pau amadana isau no sokal laba singgi relief pithok trabadi khongjang changsi lagani tas khan Auki pakumjale singani tara ka tarit ki July ki session adida infan turel launambal kai to thoki ba ising gi chaunu sawan kraba victim singi relief ki senpam lilok ye sigi wena sanglaba sahi manga aukraba
ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐꯀꯤ ꯁꯦꯟꯐꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯅꯤꯄꯥꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯊꯣꯛꯇ꯭ꯔꯕꯗꯤ ꯖꯦꯑꯦꯁꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯃꯁꯤꯗ ꯊꯣꯛꯄ ꯑꯐ ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯗꯤꯕ꯭ꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯀꯣ ꯀꯟꯚꯤꯅꯔ ꯕꯤ.ꯑꯦꯝ. ꯇꯥꯁꯀꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭रेस ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯇꯥꯁꯀꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐꯀꯤ ꯁꯦꯟꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯗꯅ ꯂꯥꯛꯂꯤ ꯇꯥꯂꯛ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤ.ꯁꯤ. ꯑꯣꯐꯤꯁꯅ ꯀꯨꯝꯖꯥ 2018ꯒꯤ ꯏꯁꯥꯎꯒꯤ ꯔꯤꯂꯤꯐꯀꯤ ꯐꯟꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯤꯁꯔꯤ ꯚꯦꯇꯔꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯑꯃꯁꯨꯡ ꯍꯥꯎꯁ ꯗꯦꯃꯦꯖꯒꯤ ꯑꯣꯏꯅ ꯐꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯖꯦꯑꯦꯁꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯄꯤꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯂꯩꯉꯥꯛꯀ ꯑꯅꯛꯄ ꯃꯔꯤ ꯊꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯊꯣꯛꯅꯔꯒ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯂꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯚꯤꯛꯇꯤꯝꯁꯤꯡꯅ ꯍꯪꯂꯗꯨꯅ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯀꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯅ ꯏꯆꯥꯎ ꯑꯁꯤꯒꯤ ꯚꯤꯛꯇꯤꯝꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯂꯤꯂꯣꯡ ꯑꯁꯤꯒꯤ ꯗꯤꯁꯕꯔꯁ ꯇꯧꯈ꯭ꯔꯕ ꯑꯃꯁꯨꯡ ꯂꯦꯝꯍꯧꯔꯤꯕ ꯔꯤꯂꯤꯐꯀꯤ ꯁꯦꯟꯐꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯋꯥꯏꯁꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯂꯩꯉꯥꯛꯅ ꯂꯥꯛꯂꯤꯕ ꯆꯩꯆꯠ 19 ꯐꯥꯎꯕꯗ ꯄꯤꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯦ अग्निपथ स्कीमना सिक्योरिटी अमसुंग नहासिगी पुंसीदा खुदोंग थिलगनी राहुल गांधी सेंटर हंदक नौना पाइखलखिबा अग्निपथ मिलिटरी रिक्रूटमेंट स्कीम असे बजानिंगदबा फोंदोगलादुना राहुल गांधी नाहाय लेबाक असिगी सिक्योरिटी सिंगमदि नहासिंगी तुंगी पुंसीदा नरेंद्र मोदी की अनोबा स्कीम असिना यामना खुदोंग थिलगनी सही खुदिंगी लानमी लिसिंग हुंफु थबकदगी फोथाई अमसुंग मखोइगी मनुंगदा लानमी लिसिंग अहुमरोमना सरकार की थबक फांगे करीगुम स्कीम असिना सही मरी खकी वरबदी मसिंग थिंगमद्रबा लेबाक असिगी नहासिंगी पुंसी कमदौना हिंगने लेंगाक असिगी तोगान तोगान मफम सिंगदे स्कीम असिबु यानिंगदे हाइदुना वागन मिफम इहौ कय सागतख्रे स्कीम असिगी मतुंग हिना दिन खलक्लिबा मसागी सही तरागा तरेतगी कोनमाथोइ फावबगी मनुंगदा लैबा नहासिंगना सरुक याबा यागने मखोइगी थबक तौबगी सही असिना सही मरी खक्तो ओइगनी हाइबने रिम्सता जिम बिल्डिंग आंगदोखरे रिम्सता नौना सेंगतखिबा जिम अमदि फिटनेस सेंटर की बिल्डिंग अबा रिम्स की जिम खाना कॉम्प्लेक्स दा हांगदोखरे बिल्डिंग हांगदोखबगी थौरमदुदा रिम्स की डायरेक्टर प्रोफेसर एहसानता मेडिकल सुपरिटेंडेंट प्रोफेसर संजीव नेफ्रम हमदे इंजीनियरिंग सेल सिविल सेक्शन कंसल्टेंट एम हेमंत कुमार मरुओइबा मियोइसिंग ओइना सरुक याखे थौरमदुगा मरी लैनना एहसानता फोंदोखिबदा मेडिकल महिरोइसिना लरिक पाबगी मथक्ता मखोइ मखोइगी हक्चांगसिंग अना अयेक जाउतना तिनजंग काइसिनतना लैबा पथौ ताइ नौना हांगदोक्लबा बिल्डिंग असिगी टॉप फ्लोर असी रिम्स की मेडिकल महिरोइसिंगी लाइब्रेरी हॉल ओइदे सिनागरे प्रोफेसर संजीवना फोंदोखिबदा नौना हांगदोक्लबा सेंटर असिना महिरोइसिंगदा कानबा कया फंगलगने हाइखिबगा लोइना रिम्स की कैंपस दा सेमगलिबा इंफ्रास्ट्रक्चर खुदिमक करिगुंबा मथौ तौरक्लबदी अचौबा अहुंबा कया उबा फंगलगने हाइखे थासी कुनका तरुकदा इम्फाल इसकी मफम कयादा मैरागी रैली चटकदौरे पोइरई लेमरोल मैरा पाइबी अपुनबा मणिपुर अमुको अमावोवा अमदी एमएसएफ के मखादा सिंगजमैतु लिलोंग यूनाइटेड क्लब ऑर्गेनाइजेशन स्लोको अमदी सिंगजमैतु लिलोंग मैरा पाइबी अपुनबा लोक स्लैम फान मफुंग ओइबा थौदांग लौदुना हौखिबा जुलाई की तांग कुंदा मणिपुर यूनिवर्सिटी की गेट ममांगदगी सिंगजमै फावबा मयगाबा निसागी मयुक्ता माइकई अदोंगी तोंगान तोंगानबा मैरा पाइबी लोबसिंग क्लब सिंग थोंगजो पार्ट 2 दगी प्रधान अमदी जिला परिषद की मुंगी मियोइ सिंग याउना मियामना मैरागी खोंगसद अमा सतुना मखोइगी जुरिडिक्शन की मयका निसा चा जुरिडिक्शन की मयका निसा चाबा योनबा थिंग्रबा मतुंगदा मदगी माखा अतै मफम सिंगदसु माखा सांगसिन की गने रैली अदुदा पोइरै लैमरोल मैरा फाइबी अपुन मणिपुर अमुको अमा वोवा अमदी एमएसएफ की मियम मखादा था असिगी कुनगा तरुकता मैरागी रैली खोंगसद अमा इम्फाल ईस्ट के ईस्टर्न क्लब डेवलपमेंट ऑर्गेनाइजेशन आंड्रो अपुन नुपी मैरा लोक जरपोक अमदी ऑल आंड्रो पैरा पाइबी एसोसिएशन मपुंग ओइबा थौदांग लौदुना माइकई अदोमदा लैरिबा क्लब मैरा पाइबी अमदी लोकल बॉडी सिंग म्यूट सिंग अमदी मिरेपोइ कदबसिंग याउना मियाम की ओइबा मैरागी खोंगसद अमा चटकदौरी आइना अमुको की पब्लिसिटी सेक्रेटरी लाइश्रम कृष्ण चंद्र कुमन खंगलागले खोंगसद असि नुमिदांग पुंग 3 दगी हौगनी मैरागी खोंगसद असिदा मियामना लाउबीगदबा खोलाउसिंगदी निसागी हौरफम थिंगो लैगाई लैगाई निसा चाबा योनबा थिंगलासी निसा लालोनबसिंग फादुना जराक पीगदबनी अमदी निसागी लानफमदगी खुनाय असि कलहौरसी हाइबा खोलाउसिंग असिने मैरागी खोंगसद असि लमदम मसिदगी मयई काबा निसा चाबा योनबा थिंगदुना अखोई खुनाय असि कंजनबगी पांदमदा मणिपुर की तोंगन तोंगन मफमसिंगदा पाउजेल पीबने निसा थिंगबा पांबा मियोइसिंगा पुल्लगा हनबा लैतना मथंग मथंग मैरागी रैली असि लेपदना चथबा हौरगनी हना फोंदोखि मखा तरकपा अतोपा पाउदा बम्बुला साब अमगी युमदा पोखाइबदा तरुक सीखरे निफान सोखरे बिहार की सरान डिस्ट्रिक्ट की खैरा पुलिस स्टेशन एरिया के मनुंगदा लैबा
Khodaiwa Kungangda Bambula businessman Amagi Yungi Manungda Ngasi Namaisin Beta Pokaibada Mioi Daruk Sikre Bambula Saba businessman Ado Sabir Hussein Kawe Bokaiva to the Jum Adugi Masit Amahum Dokre Lemhoriba Masit Aduna Maizakre Yungia Te Akai Makata Munifan and to the Lake Asoko Munifan district host and Pukre Kunadu district headquarters Safra the kilometer Contrarum Lape Atia Kai Makata Nandu Lake Musing Katan of Honari Bokaiba Kimaram Adu Equintigale Forensic team Amazon Home Disposal Scout Kaukre Bomb Disposal Scout Kaukre Anasaran SB Santos Kumara Haike Police Matung in a Pokabaki Dog Toliba Yumatuki Marung the Bambula Sing Chai Amazon Pungamarom Yana Pokabaki Makol Singatu Makatana Taki Haire Nagfor Nupa Masa Lufala Contragum Dogi US Tabak Funky Magi Sahi Taramagata or Manatabagatu Mangre Maharashtra ki Nagfor ki Masagi Sahi Taramanga Suraba Baidanta Diokati ki Yamnamak South Toxining Lay US the Labor Company Amanasin Kiba Web Development Competition Amanapamasa as Nasaruyaki Amsung Winaroike Baidanta Diokoti and a bit the quote ki faring listing and Hukator Power Iduna competition Adugi winner Oike Ponam Yoi listing here Nasaruyaki coding competition to my park bagi my park with the Hariba company Aduna Baidanta the Sahidul Pala Contragum to Gitabak Pirake Atomanavak Baidanta Diokati Masaki say do company adu the Pau Pikibada New Jersey Advertising Company Adugi SRD Team Gi Famadu Amuk Handokre and the Times of India Gi Pauna He Adopo Nuhai Famusuning Bakabaki Mikup Aduki Matunda Puning Tawapaki Message Care Message Ama Company Adu the Gilaki Class 10 Gimairo Amu River Bedenda Tamui Chok Tanaba Masong Asam Hangtanaba Haiduna And from Aduna Mangunda Mahaki, Mahitampa Mafungfana, Loishinaba Masung, Madugi, Matum the Makwe the Pau, Piranapun Tawalake. Nagi experience, professionalism, Amazon, Air Force to the Equi, Pelehana Company, to the Pedanta the Irake. Masamatum, the Tamzaba, Quarter and Boriba, Pedantana Maki, Mamagi, laptop the Maki Hacing person at the Tamlake. Yamna Tappa, Luinana, Matanga Chanataba. Mamagi laptop the Mahana online, Tudor Gills 24 from Hana Yauke. Coding competition, Adugi advertisement, Adusu Mana Mahaki, Mamagi Instagram account at Tiana Kibani. Magi Mama for Rajes Amasung Asuni, Nagpur Engineering College, Amada Assistant Officer Sene. Masanubagi Azoba Tabago Gimaramda, Wangambada Rajes, Deukatina, Aikoi, Madugimaramda Likul Amda Kangdihagi, Masigo for a Sigimaramda, Aikoida, Isanuvagi School Aduki Telephone Torake. Bedentana Amok Ikiba Musum Haki Sahi, Kangan Kiba Musum Company, Aduki Ate Marol Punama Gaman Kiba, Adu School Adunadi Ada, Mr. Diokatin Haiki. Masano Bedentaki quoting a Musum contest my Papa, Adugi and Lakam Haki Ma Fasing Aduna. Housing Magonda and over laptop Ambatuna will pin the Bakitorang Tokre. How's no Kana Chuba Maramna, background the Karan White, Masikitamba, Tabibis Nagapigani, Ibowa from Tamjari. Makatarakba Adopa Powder. Tournament says Hanava robot na Angangi Kudumbi to the cre. Russia ki Moscow the Pangtopa says tournament Amada says Hanava robot Amamasagi say Tarek Churaba. Nopamasa Amagi Kudumbi adu to the cre. Tautoga to Moscow says often tournament July Taragamavanda Tokibane. Newsweek Matungina Mason Adukitabuk Mafung Pan and Abamatava Matamadungai Dana. Angagaduna Tubada Kontang Amadokala Kibada robot Aduna Angag Adugi. Colombia to the Kevani and says Patterson of Russia Vice President Sergei Smagin Aige. Says tournament bank to Libama from Adugi video Ama houses social media the parks and Santona Crane. Rovadudan Magi Kongsa Kontanga to Lloyd Tringada Lotion Ringaki Mamanga Angangatuna Magi Pace Adu Tangba do video Adudo Le. Biku Paragi Tung the Pamusa Adu Robot Adugi Mahutsina Magi Colombi chapter the labor okay. Adamoy na magmanak the lip libas in a tune of coating in Amazon robot, Makut Adugi, subliving Adudage. Angadubalak Tona Bohonake, Pauxi Adugi Matungina, Masagi say Tarit Churaba Pampasado, Christopher Koi, Masagi say Mapan, Pavagi, Moscow, the Quadican Budges, Hanaba, Contragim of the Hagiaway. Taudoga to the Magi couldn't be Kai Kiamsung, Kavarke, Saidari Kinupamasa, Aduna safety protocol sing to Wai Kiamsung, Robot Adugi, Sanabagi, Matam, Adugi Mamang, the Mupamatang and Bohonake. Masiyam na tang na thopa thok amani aigi ningsing bangambada masina ahanbani han Mr. Smarkin Aige. Napa masatu ki khudumbi da sogliba du thoina aruba nate magi khudumbi aduda plaster cast amaga makata na sanaba ngami amaso
award ceremony adu yauki amasong document sing phawwa sahi dauki NSS Federation of Russia ki vice president aduna haiki housing no pamasa adu kari amata so engam thokning e leitre makoi yam na thuna fanna ba kodom bi adu plaster cast amba yasin gre chumi masida safety rules ke amuk lai masida angang atu nam hak na ngai kada bani haibasi khangdana mup ama thangdu rules sing atu thwai ki masi hak na ning sing bangap mata an bajam na tang na thok thok amani an Mr. Smakin haiki Amarom the Russian media outlet RT ki matungina aduki mahafasina Moscow prosecutors office the sanana bawari logre adaba ses federation atuna punamak fanana bahona gani amaso makoina ngamba makai mating pinana ba hona gani an official sing atun haike mahatarakwa atopa Manipur ki pauta tongjai maril da pungni fogani fargi ban Lengang na tongsi marin gi lambi ningthi jana sambi dabadagi mayokta rongmai naga youth organization amasong national highway surveillance committee na haing numidang waram pung taruk dagi lambi paring asida pungni fuganipan ge bantaw ragani hana RNYO gi general secretary Refulan pan may na pawis na pangdokre dimana sig marit na hokiba me taraga mapandagi kolomdoy pawwa bansada giba lairabani adubo lengang na thasa ba pirakpadagi banadu miyakun gamathoida andoki bani hari Ada badhabak tu anturuk terapani na pungni fugan ipan ki ban satharagani haiki. DIG ka vipta saktak je putuan ki ba thauna faraba police person anida masabang na reward pigre. Hau ki ba ahing no ye matung pung amaga minute kunrop tarakpada Forest district ki singmairong outpost mamangda night duty tawduna leramba police constable gangmai lanthan amazong BDF version Emperor Kumar anina masagi mathok masakhang namade. Yam hai sing na duty pangthoki bagi thong ba deputy inspector general DIG range 1 oidiba DIG range 1 oriba kabif kin phone thawat pagal loina da case award pitani kai khumna gre auki ba hinge nogye matung da DIG asina civil dress ka loina masagi lanai gari ama tong laga mayum da halaki bagi lambi da singmairong o pi mamang da night duty ta du leram ki ba person ari asina jamna nolokpa matau ga loina na haising bo utna ba bo saktang na bagi damak magi gari to khamla ki hari DIG asina mahak masapak Manipur police department da DIG ama oina laibani aibu wafam chinhai oina phongtok luba matamda personally asina fajaba bebar galoina da makhoi singmairong ofi da nauna posting lakhi ba maramna DIG ba masak khanglu da bani madugi damak tangak piu aibu wai sina ba galoina na DIG gi identity yengjage ana taksila ki hairi thawna faba masong haijing laba police person ani adugi thawna faba masong nolokpa matawbu DIG gi thamoi da tuminna thagthi hairi Magoy ni mafam da DIG ka vif kena masada loina riba identity card adu ulubu matamda mag masamak DIG ni haba makoy na confirm tawjaki ba loina na nolokpa mataw da mangunda salute kala ki hari mathaw da ningthi na puning chang na thabak tawki police person ani aduge haising ba madi nolokpa mangundu da DIG asigi thamoi da khwaidagi nuwaijaba amasung apian basu phau ki hari lamda masagi police person sindagi makok tham police officer singa basung sadharan miyamna asa tawnariba siso Personally, yes, no Williber Tong sing Asimagani Hari. Personally, Gimato Obagi Mount the Pale of DIG, Kafim in Park West is a KSP that Nasi Hokiba Hingi Toto Adugi. Worry them not do not turn off for about Mato the putting loops of a person and do that. Putting Toga point reward Peter Bakan Kibuka win at DIG, Masaman is a person and Yado. Magoi Commander go in the Haki office and Border Kokotuna case reward Kosinaki. Lambda Masida Miamgi Sabato police person singing Moril the Miamgi Sava Towning Bagi Amazon. Pagsiyan siyang bagyo bakalol ang malakli pa si kunay asigidi sa autok sininghan ni Hypo Wafam. DIG kapif kiyana kero serul amada fong toragli. Tuwai krab Moizing drug factory ki supplier na via masopare. Thaman district ki Moizing Minha Bazar the district police na brown sugar sungpam amamamang tada. Tuwai krab matung da harba sungpam aduda ammonium chloride supply to the siya na bani haiba. Nabi amasungasi nung tin pagagre. Police ki baun hai faraba adu kiyam sifai litan pok dagi. Aktari sa hinifuga taruk mapuriba siyam surudin kaubi amane. Nangsing bazay mamang tagi taraga marida district police na Moizing Mina Bazar brown sugar sung pambama thobay bagaloy na. Tawal mayam ahamade bibi sa hinifuga dipan mapuriba kadimur elas kadim pagat ke. Matugi makatarak pada Mioi tarit faki amating si faki ba si taraka huja pabada. Factory yasi kita pagda siya na bani ayba faki ba mapan sure. Aroy beda content sing asiki markui ba pau khara asiba pau dam jari ba. Manipur local news YouTube channel asidagi yang beri puna mapadaga sari. Channel asin atom da kana badi subscribe to be business subscribe to be ramoloy nana. Like and share to busukawi ko nupna magpo amaghan na taga sari.